Kom Phurup ki nupi ama amadi nupani na bolero amada Puduna Lakpa yungi posse miyamna sek Thadokhre tungda wakal tamner matung palam singadu lena Meeoi singadu Tekta Kaidana Thadokhre hariba Thadokhre singa se yupung tararum ta matamda lamsang PS ki manung channel leriba larin kabida thokibani paw sina hai lamdamas da tholiba irang asiga mai lena lakpada larin kabi faying amadi haibung popi gi miyamna lamida lakpa gari sing check tobugi thawak chatharingai da Meeoi ahmadu bolero di amada posse sing Puduna Lakpadagi miyamna gari adu khamna check tokibani hari Polam sing aduga lena lakiba athem komna MAMI TV da phongdor khibada irang asina maram origa kharam thadu leiban ngai taduna chiru tamna lakpada larin kabi fayeng amadi haibung popu gi miyam na check tor matungda tek takaidan thadu pibini haina phonokhi thodok thofam dagi RDC club ki secretary general mohena phonokibada hariba polam sing adu Mahindra Bolero registration number AS01C5426 da yamna polam sing adu Puduna Lakpada RDC club amadi maira pabilu larin kabi lona haibung popi club amasung nupi samaj association haibung popi kamuna sek tawada kom singapore payungi polam sing oramana tungna wakal tamner matuna Thadokhre hari si ya village ngai ba volunteers na singna bodagi akoina gari em check tok jago tamda yamna potam mayama yawirame maduda akoina check tok tamda karam thadoi degi nanglopa o mama yawrame adama sideda ko mateng pangbiba Ebong Bumbi Youth Club amadi lain kabi ki sinaw sing mera babi mayam punjil laga mayam punjil ka check tomu tamda kente yawn gana masama sagi family sing abidi karam thadoi amadi koi ki chiru da ogodo ko ena takpire aduna chiru ki sinaw sing so ani theng sinaw sing so raga masa da RDC club ki makeri ki amadi Bumbi club ki mai digi sing sunede